ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯝꯅ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯎꯠꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯑꯍꯥꯟꯕꯗ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯜ꯫ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯥꯟꯅꯗꯕꯅ ꯁꯦꯜ ꯇꯤꯡꯕ, ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯥꯟꯕꯤꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯆꯥ ꯅꯅꯥꯏ ꯅꯍꯩꯒꯤ ꯂꯝꯗꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ, ꯅꯤꯡꯍꯟꯅꯗꯕꯅ ꯁꯥꯐꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯔꯧꯅꯕ ꯍꯥꯟꯅꯒꯨꯝ ꯂꯩꯔꯤ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ, ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯒꯅꯨ, ꯇꯞꯊꯧ ꯂꯂꯣꯟ ꯏꯇꯤꯛꯇꯗꯤ ꯊꯣꯏꯅ ꯀꯥꯟꯅꯒꯅꯤ, ꯊꯕꯛꯇ ꯅꯆꯥꯛ ꯅꯔꯜ ꯊꯥꯗꯕ ꯌꯥꯒꯅꯤ, ꯅꯆꯥ ꯅꯅꯥꯏꯗꯒꯤꯁꯨ ꯃꯇꯦꯡ ꯐꯪꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ, ꯍꯩꯁꯤꯡꯕ ꯆꯠꯅꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯟ ꯀꯟꯕ, ꯌꯦꯠꯅꯕ ꯄꯥꯝꯕ ꯑꯃꯗꯤ ꯊꯧꯌꯥꯝ ꯄꯨꯕꯅ ꯆꯥꯎꯅ ꯃꯥꯡꯒꯅꯤ꯫ ꯌꯥꯀꯥ ꯌꯦꯡꯅ ꯆꯠꯂꯨ, ꯃꯥꯡꯕ ꯌꯥꯕꯗꯒꯤ ꯀꯟꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯎ꯫ ꯀꯔꯀꯠ ꯔꯥꯁꯤ, ꯂꯥꯏꯕꯛ ꯐꯒꯅꯤ, ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯔꯤꯕ ꯊꯕꯛꯇꯤ ꯌꯦꯡꯊꯤꯅꯕ ꯂꯩ꯫ ꯃꯔꯨꯞ ꯃꯄꯥꯡ, ꯁꯦꯜ ꯊꯨꯝꯒꯤꯗꯤ ꯐꯔꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯩ꯫ ꯁꯤꯡꯍ ꯔꯥꯁꯤ, ꯑꯉꯝ ꯇꯥꯟꯅꯅ ꯊꯧ ꯄꯥꯡꯒꯅꯨ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯋꯥ ꯇꯨꯞꯊꯣꯛꯀꯅꯨ꯫ ꯃꯔꯨꯞ ꯂꯣꯏꯅꯕ ꯍꯥꯟꯅꯒꯨꯝ ꯊꯧ ꯄꯥꯡꯒꯅꯤ, ꯋꯥ ꯅꯣꯝꯕꯁꯨ ꯌꯥꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯒꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤ, ꯃꯤꯅ ꯊꯥꯒꯠꯄꯤꯕ, ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯕ, ꯇꯨꯡꯒꯤ ꯊꯧꯔꯥꯡ ꯁꯤꯟꯕ ꯍꯩꯕ, ꯌꯦꯛꯅꯕ ꯂꯩꯔꯕꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯉꯝꯕꯒ ꯃꯨꯛꯅꯔꯁꯨ ꯉꯝꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯩ꯫ ꯇꯨꯂꯥ ꯔꯥꯁꯤ, ꯑꯅꯤꯡꯕ ꯊꯕꯛ ꯑꯄꯟꯕ ꯂꯩꯇꯅ ꯄꯥꯡꯕ ꯉꯝꯒꯅꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ, ꯃꯤꯆꯪ ꯂꯩꯒꯅꯤ꯫ ꯀꯂꯛ ꯌꯦꯡꯊꯤꯕ, ꯑꯌꯦꯠꯄ ꯌꯥꯝꯃꯤ, ꯍꯟꯊꯕ ꯂꯣꯏꯅꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯩ꯫ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ, ꯃꯤꯀꯣꯛ ꯊꯣꯡꯕ ꯋꯥꯒꯅꯤ, ꯑꯅꯝ ꯇꯥꯟꯒꯅꯨ ꯑꯃꯗꯤ ꯃꯇꯤꯛ ꯃꯔꯧ ꯈꯪꯉꯨ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯑꯔꯨꯕꯅꯤ ꯈꯜꯂꯨ, ꯃꯤꯔꯛꯇ ꯂꯩꯌꯨ, ꯐꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯍꯥꯟꯅꯒꯨꯝ ꯐꯩ꯫ ꯙꯅꯨ ꯔꯥꯁꯤ, نꯤꯡꯕꯗꯤ ꯃꯄꯥ ꯆꯥꯔꯣꯏ, ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯈꯟꯒꯅꯨ, ꯄꯜꯂꯝꯕ ꯊꯕꯛ ꯄꯥꯡꯕ, ꯐꯝꯊꯣꯟ ꯇꯥꯟꯕ ꯌꯥꯕ, ꯅꯍꯩꯒꯤ ꯂꯝꯗ ꯃꯥꯏ ꯄꯥꯛꯄ ꯂꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯆꯥꯔꯣꯏ꯫ ꯃꯀꯔ ꯔꯥꯁꯤ, ꯋꯥ ꯉꯥꯡꯕ ꯁꯛꯄ, ꯌꯦꯠꯅꯕ ꯑꯃꯗꯤ ꯑꯐꯕ ꯃꯐꯝ ꯇꯥꯟꯅꯕꯗ ꯃꯔꯤꯛ ꯆꯨꯝꯕ, ꯊꯧ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯅꯤꯡꯕ ꯈꯔꯗꯤ ꯊꯨꯡꯒꯅꯤ, ꯂꯥꯏꯕꯛ ꯐꯕꯅ ꯃꯤꯆꯪꯁꯨ ꯐꯪꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤ, ꯅꯤꯡꯕ ꯊꯨꯡꯕ, ꯃꯤꯆꯪ ꯂꯩꯕ, ꯑꯅꯧꯕ ꯑꯁꯥ ꯂꯥꯛꯄ, ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯅꯤꯡꯕ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ, ꯃꯤꯌꯥꯝ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯖꯕ, ꯅꯛꯅꯕꯒꯤ ꯃꯇꯦꯡ ꯐꯪꯖꯕ ꯂꯩ꯫ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕꯅ ꯃꯤꯀꯣꯛ ꯊꯣꯡꯕꯗꯤ ꯋꯥꯒꯅꯤ, ꯏꯪꯊꯧ ꯃꯔꯝ ꯈꯪꯗꯅ ꯍꯣꯌꯥ ꯐꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯑꯣꯏꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯔꯤꯁ ꯂꯥꯛꯄ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯒ ꯊꯝꯕ ꯂꯝꯗꯝ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯁꯤ ꯌꯥꯝꯅꯁꯨ ꯁꯥꯗꯕ, ꯌꯥꯝꯅꯁꯨ ꯏꯪꯗꯕ, ꯃꯤꯑꯣꯏꯕꯅ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯩꯔꯩꯄꯥꯛ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯂꯧꯅꯕ ꯂꯝꯗꯝꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯃꯍꯩ ꯃꯔꯣꯡ, ꯍꯩ ꯔꯥ, ꯐꯧ ꯆꯦꯡ, ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯃꯍꯥꯎ ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯍꯤꯗꯥꯛꯀꯤ ꯆꯥꯡ ꯌꯥꯎꯕꯁꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯂꯤꯕ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯗꯒꯤ ꯑꯣꯏꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯎꯃꯪ ꯀꯣꯛꯊꯣꯛꯂꯒ ꯄꯥꯝꯂꯧ ꯎꯕꯒꯤ ꯃꯊꯛꯇ ꯄꯣꯄꯤ ꯄꯥꯛ ꯁꯟꯅ ꯊꯥꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯆꯠꯊꯔꯛꯄꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ MLA 60ꯃꯛ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯂꯥꯟꯃꯤꯅ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯃꯠꯇ ꯑꯣꯏꯕ
ꯐꯤꯔꯦꯞ ꯑꯃꯗ ꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯊꯥꯅꯕ ꯌꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯁꯤꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯅ ꯂꯩꯕꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯑꯐꯕ ꯊꯧꯔꯥꯡꯁꯤꯡꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯀꯦꯝꯄꯦꯟ ꯃꯥꯏ ꯄꯥꯛꯄꯗ ꯊꯤꯟꯊꯒꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯇꯕꯒꯤ ꯃꯊꯛꯇ ꯆꯤꯡꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛꯁꯨ ꯂꯩꯉꯥꯛꯅ ꯊꯤꯡꯅ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯆꯠꯊꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯞ ꯃꯥꯟꯅꯅ ꯊꯤꯡꯃꯤꯟꯅꯔꯕꯗꯤ ꯄꯣꯄꯤ ꯊꯥꯗꯕ ꯁ꯭ꯇꯦꯠ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗꯒꯤ ꯑꯏꯪ ꯑꯁꯥ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯃꯑꯣꯡꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯔꯝ ꯑꯣꯏꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯏꯁꯤꯡ ꯇꯥꯡꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯐꯖꯈ꯭ꯔꯕ ꯆꯤꯡꯒꯤ ꯂꯝꯗ ꯍꯧꯕ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯂꯦꯞꯇꯅ ꯀꯣꯛꯊꯣꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯏꯪ ꯑꯁꯥꯗ ꯑꯍꯣꯡꯕ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯣꯛꯊꯣꯛꯄꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯂꯩꯉꯥꯛ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯎꯄꯥꯜ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕꯁꯨ ꯎꯄꯥꯜꯁꯤꯡ ꯍꯤꯡꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒꯤ ꯊꯕꯛ ꯇꯞꯊꯕꯗꯒꯤ ꯊꯥꯔꯤꯕ ꯎꯁꯤꯡ ꯍꯤꯡꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯥꯔꯤꯕ ꯎꯁꯤꯡ ꯍꯤꯡꯍꯟꯅꯕꯒꯤ ꯈꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯂꯕꯗꯤ ꯎꯄꯥꯜ ꯍꯤꯡꯕꯒꯤ ꯆꯥꯡ ꯋꯥꯡꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯆꯥꯡ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯂꯩꯕꯥꯛ ꯁ꯭ꯋꯤꯠꯖꯔꯂꯦꯟꯒꯨꯝ ꯑꯣꯏꯍꯟꯕ ꯌꯥꯅꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ 53 ꯁꯦꯝꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯃꯛꯅ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯅꯤꯁꯨꯕ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯈꯨꯔꯨꯝꯖꯔꯤ꯫